Nongma haibadi one day asi pung kayana sabage pung kunga mari asina punchillaga nongma sabani adubu ngasidagina 4.5 billion years ki mamang aikoige earth asi form tawba kuidringai haibadi prithribi asi semba kuidringai matamdadi nongmagi numit one day asi supnadagi pung taru khaktamak oirami ngasigi video asidi science lover singi oinadi yamna nungaigadaba video amakhakni hana khanglaba viewer singsu yawbiramgani adubu khangdriba viewer singi oinadi video asidagi khangminasi ngasidagina 4.5 billion years ki mamangda earth asi dust amadi gas singna punsillaga semkiba planet ni matam adudadi earth asi hojik aikoina uriba earth asigum leramde uful waifulna yomsillaba spinning fiery ball amagum lerami yamna fast oina ungba maram asina matam adudadi one full rotation of earth asi only 6 hours khaktamak oirami masida aikoina khangninglibadi matam adudana earth asi karigi fast oina unglibano haiba asini masigi azowa maram ama hairagadi giant impact hypothesis asinani masibu thea impact hairagasu khangnei masigi theory asina matau karamna tha asibu form tokhibage haibasu taklibani theory asigi matung inadi mars planet ka chawba manaba object ama earth ka thengainaba matamdagi tha asi form tokhibani hairi thengainaba asina moon tha asi form toba khaktanatana earth asigi hana laijaramliba speed asidagi henna fast oina unghali maram asina matam adudadi nongmagi numit asi supnatagi 6 hour khaktamak oiribani adubo tha moon asi mapung fana form tawroklaba matungdadi thagi gravity asina earth ki rotation asibu chingchinduna tapthali isam samna hairabada thagi gravity asina earth ki break oiraga earth ki rotation speed asi tapthali haibani adubu masida yamna interesting oiba ama hairagadi theory kharagi matung inadi tha moon asi chahi khudingi aikoigi earth asidagi 1.49 inch asi lapthok I hairi maram asina chaurakna 1 billion years ki matungdadi tha asi aikoigi earth dagi 37000 kilometer lapna leikhirgani matam adudadi thagi gravity asi lapthokhiba asina earth ki rotation asi amukhanna first oiraklagani haibadi matam adudadi nongmagi numit asi 6 hours natragana 12 hours oirakani haiba asini aduga atopa theory amaga leiri theory asigi matunginadi nongmagi numit asi century khudingi 1.7 millisecond asi chontharaga haibadi longer oiraga chatli hairi masi yamna apikpa atenba matam oirabasu 1 billion years ki matungdadi achauba pungsing ama oirakadoribani masina matam adudadi earth ki nongmagi numitta 24 hours oiriba asidagi helakadoribani masida viewers singi kari wakhal leibage nongmagi numit asi tensilakadoribra natragana sangdorakadoribra comment tawraga mayamgi wakhallon khangminaba asisu mahaw amani